National Testing Agency NTA na lauba chahi asigi Neet Ug lisingani kuntaruk ke examination cancel tawkraba matungda chahi asigi June kunmathoida examination asi amuk hanna pangthoklagani hairi. Tha asigi ahumda Neet Ug examination pangthokraba matungda question paper leak oi haibagi wathok ama lakpadagi examination adu cancel tawraba matungda amuk hanna pangthoknaba warep laukibani. Question paper leak oi hanbada chenabani haiba mioi mangaso Central Bureau of Investigation CBI na phagat khiba laikhrabani. CBI gi investigation adu pakthok chawthoraktuna leibak asigi tongan ba mafam taramari da thiba humbagi thabak chathakibani. Khwaidagi nauba oina case asigi suspect amasu Pune dagi phakre amade Latur dagi thabak dagi potharaba chemistry gi professor amasu wahang pauhang chathari hari. Latur hariba mafamasi Maharashtra ge coaching hub ama oibada natana investigation asida akhanaba mityeng thamliba mafamne. Mahairoi amagi mama mapana fongdorakpagi matung ina Latur da leiba Lanai Coaching Institute amana chathakiba mock test da hangkiba wahang nipu nithoide NEET ki question paper da manana thengnei hairi. Ngarang amasung ngasigi lonaba ahing nongyai matung